ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯂꯩꯈꯨꯖꯥꯟꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯅꯔꯁꯤ, ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗ ꯄꯤꯕꯥꯔꯦꯜꯅ ꯂꯩꯈꯨꯖꯥꯟ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯊꯧ ꯈꯔ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯂꯩꯈꯨꯖꯥꯟ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯃꯔꯤ ꯆꯠꯅꯈꯤꯕ ꯀꯅꯥ ꯑꯃꯠꯇ ꯃꯦꯛ ꯂꯥꯎꯈꯤꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯈꯨꯖꯥꯟꯅ ꯆꯦꯞꯊ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯌꯩꯗꯨꯅ ꯌꯦꯡꯉꯝꯂꯒ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯃꯍꯥꯛꯁꯨ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯗ꯭ꯔꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯂꯩꯈꯨꯖꯥꯟ ꯇꯨꯃꯤꯟꯅ ꯁꯠ ꯀꯥꯆꯤꯜ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯨꯠꯂꯒ ꯂꯩꯔꯤ, ꯃꯤꯒ ꯂꯥꯛꯄ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯨꯖꯥꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯑꯣꯡꯗ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯃ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯂꯦ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯃꯍꯥꯛꯅ ꯐꯪꯕꯗꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯐꯝꯅ ꯆꯪꯂꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯆꯪꯂꯛꯂꯤꯕꯁꯤ ꯄꯤꯕꯥꯔꯦꯜꯅ ꯊꯥꯔꯛꯄ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯄꯟꯊꯕꯗꯤ ꯌꯥꯔꯔꯣꯏ, ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤꯁꯨ ꯑꯣꯏꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯃ ꯀꯧꯊꯣꯔꯛꯂꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯊꯥꯔꯛꯂꯤꯕꯁꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯆꯧꯕꯤ ꯑꯃ ꯑꯣꯟꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯩꯈꯨꯖꯥꯟꯅꯁꯨ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯅꯤꯗꯣ ꯂꯩꯈꯨꯖꯥꯟꯒꯤ ꯁꯨꯃꯥꯡ ꯑꯗꯨꯃꯛꯇꯗ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯅꯔꯛꯂꯤ꯫ ꯑꯃꯅ ꯑꯃꯕꯨ ꯍꯥꯏꯗꯠꯇꯨꯅ ꯍꯥꯠꯅꯅꯕ ꯈꯣꯠꯄ ꯑꯃꯗꯤ ꯆꯤꯛꯄ ꯀꯌꯥ ꯑꯃ ꯇꯧꯅꯔꯛꯂꯤ꯫ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨꯅ ꯑꯗꯨ ꯀꯟꯅ ꯆꯤꯛꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯣꯟ ꯑꯇꯤꯌꯥꯁꯦ ꯑꯃꯨꯕ ꯂꯩꯆꯤꯟ ꯅꯣꯡꯍꯧꯅ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯛꯄ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯠꯅꯕ ꯂꯦꯞꯄ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯈꯨꯖꯥꯟꯒꯤ ꯍꯧꯗꯣꯡꯁꯤꯅ ꯁꯤꯕ ꯇꯥꯔꯕꯗꯤ ꯂꯩꯈꯨꯖꯥꯟ ꯁꯤꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯄꯤꯕꯥꯔꯦꯜꯒꯤ ꯍꯧꯗꯣꯡ ꯑꯁꯤꯅ ꯁꯤꯔꯒꯅ ꯄꯤꯕꯥꯔꯦꯜ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯊꯥꯗꯣꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯑꯣꯜꯂꯤꯕ ꯃꯈꯣꯏꯒꯤ ꯍꯧꯗꯣꯡ ꯉꯥꯛꯇꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯗꯣꯡ ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯈꯥꯏꯅꯗꯨꯅ ꯑꯉꯝ ꯇꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯍꯧꯗꯣꯡ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯅꯗ꯭ꯔꯗꯨꯅ ꯄꯣꯊꯥꯕ ꯌꯥꯅꯗ꯭ꯔꯗꯨꯅ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯂꯩꯈꯨꯖꯥꯟꯒꯤ ꯁꯨꯃꯥꯡꯗ ꯍꯧꯗꯣꯡ ꯀꯟꯅ ꯆꯤꯛꯅꯕ ꯑꯗꯨꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯈꯨꯖꯥꯟꯒꯤ ꯁꯨꯃꯥꯡꯗ ꯌꯦꯡꯂꯛꯄꯗꯗꯤ ꯆꯥꯎꯔꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯅꯤꯈꯛ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯆꯤꯈꯥꯏꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ, ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯍꯧꯗꯣꯡ ꯑꯅꯤ ꯆꯤꯈꯥꯏꯅꯔꯒ ꯂꯩꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯇꯥꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯊꯪ ꯍꯧꯒꯠꯅꯔꯛꯇꯨꯅ ꯍꯧꯗꯣꯡ ꯆꯤꯈꯥꯏꯅꯔꯤꯕꯗꯣ ꯃꯌꯥꯝ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯁꯣꯝꯗ ꯄꯤꯕꯥꯔꯦꯜꯁꯨ ꯃꯍꯥꯛꯅ ꯂꯩꯈꯨꯖꯥꯟꯒꯤ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ, ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯂꯩꯈꯨꯖꯥꯟꯁꯨ ꯑꯗꯨꯃꯉꯥꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯔꯛꯂꯤ, ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯌꯦꯡꯂꯤ ꯍꯥꯏꯕꯁꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯃꯅ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯗꯣꯔꯛꯂꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯆꯤꯈꯥꯏꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨꯗ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯇꯧꯔꯛꯄꯗꯒꯤ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯂꯩꯈꯨꯖꯥꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯞ ꯆꯥꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯪꯅꯔꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯁꯠ ꯂꯣꯏꯁꯤꯟꯗꯨꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯣꯟꯗꯨꯅ ꯊꯥꯔꯛꯈꯤꯕ
ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯅ ꯑꯣꯟꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯏꯃꯨꯡꯗ ꯐꯟ ꯆꯣꯡꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯂꯩꯈꯨꯖꯥꯟꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ, ꯍꯧꯗꯣꯡ ꯑꯃ ꯆꯪꯈ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯤꯕꯗꯗꯤ ꯂꯩꯈꯨꯖꯥꯟ ꯀꯥꯆꯤꯜ ꯑꯃꯗ ꯂꯣꯠꯂꯒ ꯂꯩꯔꯤꯕꯗꯣ ꯃꯌꯥꯝꯅ ꯎꯔꯦ꯫ ꯉꯁꯥꯏꯗꯒꯤꯗꯤ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯅ ꯂꯩꯈꯨꯖꯥꯟꯁꯤ ꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛꯅ ꯂꯣꯠꯂꯒ ꯂꯩꯔꯝꯕꯁꯤꯗ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯨꯗꯨꯅ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤ ꯆꯣꯟꯅ ꯇꯤꯜꯂꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯅ ꯃꯌꯥꯝꯗ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ, ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯗ ꯇꯥꯏꯅꯕ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯤꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯀꯥꯟꯅꯗꯦ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯑꯁꯤꯗ ꯅꯍꯥꯛ ꯍꯤꯡꯅ ꯐꯨꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯥꯎꯅꯔꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯍꯥꯛ ꯈꯔꯅꯗꯤ ꯃꯍꯥꯛꯄꯨ ꯇꯞ ꯇꯞꯅ ꯃꯈꯩ ꯐꯨꯕ ꯍꯧꯔꯛꯂꯦ꯫ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯍꯜ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯈꯨꯖꯥꯟ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯞ ꯇꯞꯅ ꯃꯈꯩ ꯐꯨꯕꯗꯒꯤꯗꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯉꯥꯊꯔꯒ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯪꯁꯤꯜꯂꯝꯕ ꯅꯣꯡꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯅꯣꯡꯁꯨ ꯈꯔ ꯉꯥꯟꯊꯣꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯉꯥꯏꯈꯣ, ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ, ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯂꯤꯕ, ꯀꯧꯊꯣꯛꯂꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯪꯍꯧꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯈꯪꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯅ ꯂꯩꯈꯨꯖꯥꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯂꯥꯏꯅꯣ ꯅꯍꯥꯛꯅ ꯁꯥꯟꯅꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ, ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯌꯥꯝꯅ ꯂꯩꯈꯨꯖꯥꯟꯁꯤꯕꯨ ꯀꯩꯅꯣ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ, ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯃꯤꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛ ꯑꯁꯦ ꯃꯤꯍꯨꯟ ꯐꯪꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯌꯥꯝꯅ ꯐꯨꯕꯗ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯀ ꯂꯣꯏꯅꯃꯛ ꯀꯥꯏꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯒ ꯂꯩꯔꯝꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜꯁꯨ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯍꯨꯜ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜꯅ ꯂꯩꯈꯨꯖꯥꯟꯁꯦ ꯁꯤꯔ ꯃꯥꯜꯂꯤ, ꯃꯤꯍꯨꯟ ꯐꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯄꯤꯕꯥꯔꯦꯜꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯁꯤ, ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯅꯣꯡ ꯇꯞ ꯇꯥꯕ ꯃꯈꯩ ꯍꯩꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯁꯨꯋꯥꯡ ꯍꯥꯡꯗꯕ ꯃꯈꯩ ꯑꯗꯨꯝ ꯆꯨꯗꯨꯅ ꯂꯩꯔꯛꯂꯕ ꯑꯁꯤꯗ ꯑꯃꯗꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯄ, ꯂꯩꯀꯥꯏ ꯑꯗꯨꯗ ꯎ ꯋꯥ ꯇꯦꯛꯄ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯍꯣꯡꯗꯣꯛꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤꯗꯤ ꯂꯩꯈꯨꯖꯥꯟꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯃꯩ ꯊꯥꯕ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯣꯠꯂꯣꯏꯔꯁꯤ ꯍꯥꯏꯗꯨꯅ, ꯍꯥꯏꯕꯗꯤ ꯐꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯃꯐꯝ ꯆꯥꯕ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯃꯨꯛ ꯄꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯇꯧꯈꯥꯏꯔꯦ, ꯑꯗꯨꯒ ꯄꯜꯂꯤ ꯈꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯆꯪꯉꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯈꯨꯖꯥꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯩꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯅ ꯐꯨꯝꯖꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯇꯧꯐꯝꯊꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯟꯒꯗꯕ ꯑꯃꯗꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯂꯩꯀꯥꯏ ꯑꯍꯜ ꯂꯃꯟ ꯈꯔꯗꯤ ꯄꯤꯕꯥꯔꯦꯜꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ, ꯀꯧꯊꯣꯛꯂꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯇꯝꯅꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ, ꯃꯗꯨꯕꯨ ꯅꯍꯥꯛꯅ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯀꯔꯤ ꯇꯧꯕꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ, ꯃꯗꯨꯒꯨꯝꯕ ꯑꯃ ꯊꯤꯡꯕꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯗ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯌꯥꯝꯗꯒꯤ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯄꯪꯕ ꯁꯤꯔꯝꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯔꯒꯅꯨ ꯃꯌꯥꯝ, ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯃꯨ ꯁꯒꯣꯜ ꯇꯣꯡꯕ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯏꯃꯨ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯈꯨꯖꯥꯟꯅ ꯀꯧꯁꯤꯟꯈꯤꯕ ꯑꯃꯗꯤ ꯐꯥꯖꯤꯟꯈꯤꯕ ꯂꯩꯇꯕꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯃꯈꯥ ꯇꯧꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯏꯃꯨ ꯑꯁꯤ ꯑꯃꯨꯛꯇꯪ ꯐꯥꯖꯤꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯊꯪ ꯁꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫
ꯃꯃꯥꯡ ꯊꯛꯇ ꯁꯤꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯏꯃꯨ ꯑꯁꯤꯅ ꯍꯥꯠꯈ꯭ꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯥꯏꯃꯨ ꯁꯒꯣꯜ ꯇꯣꯡꯕ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯁꯤꯒꯤ ꯄꯤꯕꯥꯔꯦꯜ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯒꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯍꯥꯏꯔꯒ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯦꯅꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯄꯤꯕꯥꯔꯦꯜꯗꯤ ꯇꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯄꯤꯕꯥꯔꯦꯜꯗꯤ ꯂꯩꯀꯥꯏ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯀꯔꯤ ꯄꯣꯠꯂꯝ ꯀꯠꯀꯅꯤ, ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯈꯔꯅ "ꯏꯕꯨꯡꯉꯣ ꯄꯤꯕꯥꯔꯦꯜ, ꯁꯦꯟꯗꯤ ꯀꯌꯥ ꯌꯥꯝꯅ ꯆꯪꯒꯅꯤ? ꯑꯗꯨꯒ ꯌꯦꯟꯅ ꯀꯌꯥꯝ ꯆꯪꯒꯗꯕ? ꯌꯦꯜꯍꯤꯡ ꯊꯥꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯔꯦꯟ ꯆꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯅꯥꯅ ꯀꯌꯥꯝ ꯆꯪꯒꯗꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯂꯥꯏ ꯈꯨꯔꯨꯝꯕꯗꯨꯕꯨ ꯁꯅꯥ ꯆꯪꯅꯕ꯭ꯔꯥ? ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯩꯕꯨ ꯇꯥꯗ꯭ꯔꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯒ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯂꯩꯈꯨꯖꯥꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗꯗꯤ ꯁꯅꯥꯗꯒꯤ ꯂꯨꯄꯥꯗꯒꯤ ꯌꯥꯝꯅ ꯆꯪꯏ, ꯑꯗꯨꯒ ꯌꯦꯟꯗꯒꯤ ꯀꯔꯤꯗꯒꯤ ꯌꯦꯜꯍꯤꯡ ꯊꯥꯅꯕꯅꯦ ꯍꯥꯏꯕꯗꯅ ꯁꯦꯟꯁꯤ ꯌꯥꯝꯅ ꯆꯪꯈ꯭ꯔꯕ, ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯀꯝꯗꯧꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ "ꯀꯩꯗꯧꯕꯒꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯣ? ꯃꯥꯒꯤ ꯂꯩꯈꯨꯖꯥꯟ ꯍꯥꯏꯕꯗꯨꯅ ꯇꯧꯔꯤꯕꯗꯨꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ, ꯃꯥꯒꯤ ꯁꯦꯟꯗꯣꯡ ꯐꯪꯅꯕꯅꯤ, ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯕꯤꯔꯨꯒꯅꯨ, ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯗꯤ ꯀꯔꯤꯃꯇ ꯆꯪꯂꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯤꯕꯥꯔꯦꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯌꯥꯝ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯐꯣꯂꯥ ꯇꯧꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯇꯧꯕꯅ ꯈꯔ ꯃꯑꯣꯡ ꯇꯥꯏ, ꯁꯤ ꯃꯉꯥꯏꯗꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡꯗꯣ ꯃꯊꯪ ꯆꯠꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯣꯡ ꯃꯪꯁꯤꯜꯂꯤ꯫ ꯅꯣꯡ ꯃꯪꯁꯟꯕꯇ ꯅꯠꯇꯅ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤꯕꯅꯤ꯫ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯅꯣꯡ ꯑꯗꯨꯃꯛ ꯃꯪꯂꯤꯕꯅꯤ ꯈꯟꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯗ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯅ ꯊꯣꯡꯕ ꯑꯃꯗꯤ ꯂꯩꯄꯨꯡ ꯐꯝꯕꯅ ꯐꯝꯕ ꯇꯧꯅꯔꯤ꯫ ꯅꯣꯡꯕꯨꯗꯤ ꯇꯥꯗ꯭ꯔꯤ, ꯃꯪꯖꯕꯒꯤ ꯋꯥꯅꯤ, ꯅꯨꯡꯁꯤꯠꯇꯤ ꯀꯟꯅ ꯁꯤꯠꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯄꯨꯡ ꯐꯝꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯉꯁꯤꯗꯤ ꯅꯨꯡꯁꯤꯠ ꯇꯧꯒꯗꯣꯔꯤ, ꯑꯗꯨꯅ ꯌꯨꯝꯗ ꯆꯪꯅꯔꯁꯤ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯆꯪꯅꯈ꯭ꯔꯕꯅꯤ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ, ꯗꯨꯀꯥꯟꯒꯤ ꯊꯣꯡ ꯉꯟꯇꯥ ꯂꯣꯟꯅꯔꯤꯕꯅꯤ꯫ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯂꯩꯀꯥꯏ ꯈꯨꯜꯁꯤ꯫ ꯀꯔꯤꯃꯠꯇꯕꯨꯗꯤ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯕꯕꯨ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯁꯤ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯅ ꯂꯩꯕ ꯍꯩꯅꯗꯕꯗꯣ ꯍꯩꯅꯗꯨꯅ ꯃꯌꯨꯝ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯤꯕꯅꯤ, ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯄꯤꯕꯥꯔꯦꯜ ꯌꯥꯎꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯍꯩꯊꯔꯛꯂꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯇꯨꯝꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯟꯅꯤꯜ ꯑꯃ ꯐꯥꯎꯕꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯇꯞꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯇꯣꯝꯇ ꯈꯟꯖꯩ, "ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕꯒꯨꯝ ꯇꯧꯏꯗ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯥꯏꯕ ꯐꯠꯇꯕ ꯁꯥꯐꯣꯡꯂꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯗꯨꯗꯤ ꯉꯁꯥꯏ ꯂꯩꯈꯨꯖꯥꯟꯒꯤ ꯃꯍꯥꯛꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯂꯛꯈꯤ꯫ ꯃꯤꯍꯨꯜ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯂꯩꯈꯨꯖꯥꯟ, ꯃꯍꯥꯛꯅ ꯃꯤꯍꯨꯟ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯂꯦꯡꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯗ ꯂꯩꯈꯨꯖꯥꯟ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯩꯈꯨꯖꯥꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯍꯨꯟ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯕ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯗ ꯄꯤꯕꯥꯔꯦꯜꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜꯅ ꯃꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯤ, ꯃꯩ ꯊꯥꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ, ꯐꯨꯝꯈ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯉꯁꯥꯏ ꯂꯩꯈꯨꯖꯥꯟꯕꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯤꯕꯥꯔꯦꯜꯅ
ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯕ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯂꯩꯈꯨꯖꯥꯟꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯃꯈꯗ ꯒꯝ ꯒꯝ ꯃꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ ꯅꯣꯡ ꯑꯃꯨꯛ ꯑꯃꯨꯛ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯄꯨꯡꯉꯥꯟ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤꯕꯅꯤ ꯑꯁꯨꯝ ꯅꯛꯁꯜꯂꯛꯂꯕꯗ ꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯣ ꯍꯣꯒꯥꯏꯔꯝꯕꯒꯤ ꯃꯑꯣꯡ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜ ꯆꯤꯡꯅꯕꯗꯣ ꯆꯨꯝꯂꯦ ꯈꯜꯂꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡꯗꯨꯗꯒꯤ ꯂꯩꯈꯨꯖꯥꯟ ꯂꯩꯕꯥꯛ ꯑꯗꯣ ꯍꯣꯒꯥꯏꯗꯨꯅ ꯐꯨꯒꯥꯏꯔꯒ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯄꯤꯕꯥꯔꯦꯜꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯣꯒꯥꯏꯗꯨꯅ ꯆꯈꯥꯏꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯌꯣꯄꯥꯛ ꯑꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯆꯜꯂꯒ ꯅꯤꯡꯊꯤꯅ ꯁꯨꯖꯤꯜꯂꯝꯂꯒ ꯊꯅꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯗ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜꯅ ꯈꯪꯂꯦ ꯃꯗꯣ ꯂꯩꯈꯨꯖꯥꯟꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜ ꯃꯍꯥꯛꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜꯗ ꯍꯥꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯀꯔꯤꯅꯣ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯕ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯧꯖꯤꯛꯇ ꯄꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯣ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯂꯩꯈꯨꯖꯥꯟꯅ ꯑꯩꯕꯨ ꯀꯤꯍꯟ ꯈꯪꯍꯟꯅꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯔꯦꯜ ꯊꯥꯔꯛꯂꯤꯕ ꯑꯣꯏꯔꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯟꯗ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯅꯨꯡꯗꯨꯝ ꯃꯆꯥ ꯑꯃ ꯇꯥꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯃꯗꯨꯕꯨ ꯇꯥꯞ ꯈꯨꯝꯒꯠꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯃꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯨꯁꯤꯟ ꯃꯨꯕ ꯂꯩꯈꯨꯖꯥꯟꯒꯤ ꯁꯛꯇꯝꯗ ꯂꯦꯞꯂꯝꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯨꯡꯗꯨꯝ ꯑꯗꯣ ꯇꯛ ꯂꯥꯎꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯈꯨꯖꯥꯟꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯂꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯅꯟꯊꯔꯛꯄꯒꯨꯝ ꯃꯁꯥꯗꯣ ꯂꯦꯡꯉꯝ ꯁꯥꯉꯝꯗ꯭ꯔꯤ ꯋꯥꯕꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯅꯁꯨ ꯈꯪꯂꯦ ꯄꯤꯕꯥꯔꯦꯜꯅ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯗꯨꯝ ꯑꯃ ꯅꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯤꯕꯥꯔꯦꯜꯅ ꯊꯅꯝꯂꯤꯕ ꯅꯨꯡꯗꯨꯝ ꯑꯗꯣ ꯂꯧꯊꯣꯛꯄ ꯃꯁꯥꯃꯛ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯇꯨꯡ ꯃꯥꯡ ꯅꯥꯛ ꯌꯦꯠ ꯌꯦꯡꯗꯨꯅ ꯂꯨꯝꯂꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯄꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯊꯅꯝꯂꯤꯕ ꯅꯨꯡꯗꯨꯝ ꯑꯗꯣ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯑꯁꯨꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯂꯪꯊꯣꯛꯄꯗ ꯊꯣꯡꯒꯥꯜ ꯅꯛꯅ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯖꯤꯡꯒ ꯃꯊꯛꯇ ꯒꯣꯡꯒꯥꯡ ꯂꯥꯎꯅ ꯇꯥꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏ ꯈꯔ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯈꯨꯖꯥꯟ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤ ꯇꯣꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯊꯣꯛꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯈꯨꯖꯥꯟ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯔꯛꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯄꯤꯕꯥꯔꯦꯜ ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯂꯩꯈꯨꯖꯥꯟꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯤꯕꯥꯔꯦꯜꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤ ꯎꯅꯔꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯋꯥ ꯈꯟꯅꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯍꯜ ꯈꯔ ꯃꯍꯥꯛꯅ ꯃꯊꯪ ꯃꯊꯪ ꯈꯣꯝꯗꯨꯅ ꯎꯅꯔꯨꯔꯤ ꯑꯗꯨꯒ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯈꯣꯏ ꯑꯍꯜ 10-30ꯃꯨꯛ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯈꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯂꯩꯈꯨꯖꯥꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯤꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯃꯪ ꯍꯣꯒꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏ ꯊꯕꯥꯏꯅꯈꯤꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯅꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯦ ꯂꯣꯠꯁꯤꯜꯂꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯂꯩꯈꯨꯖꯥꯟꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯦꯡꯅꯅꯕ ꯇꯧꯔꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯤꯔꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯔꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ माꯒꯤ ꯃꯊꯛꯇ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯒꯨꯝꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯈꯨꯠ ꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯈꯥ ꯇꯥꯅ ꯈꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ
ꯌꯥꯗꯦ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯆꯦꯛꯁꯤꯟꯅ ꯂꯩꯍꯟꯒꯗꯕꯅꯤ ꯂꯩꯈꯨꯖꯥꯟꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯈꯤꯒꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯃꯤꯟꯅꯒꯗꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯈꯪꯅ ꯂꯥꯎꯊꯣꯛꯂꯁꯤ ꯂꯩꯈꯨꯖꯥꯟꯗꯣ ꯃꯣꯡꯐꯝ ꯍꯣꯒꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯨꯠ ꯍꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯕ ꯇꯥꯕꯅꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯗꯤ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯟꯇꯛꯃꯨꯛꯀ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯅꯅꯕ ꯁꯤꯜꯂꯛꯂꯕꯗꯤ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯔꯁꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯈꯪꯅ ꯍꯧꯖꯤꯛꯇꯤ ꯂꯩꯈꯨꯖꯥꯟ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯤꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯈꯨꯖꯥꯟꯗꯣ ꯃꯪ ꯍꯣꯒꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯣ ꯈꯪꯅ ꯂꯥꯎꯊꯣꯛꯂꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯤ ꯂꯩꯈꯨꯖꯥꯟꯗꯣ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯏꯄꯥꯏ ꯊꯕꯥꯏꯗꯅ ꯂꯩꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯤꯕꯥꯔꯦꯜꯅꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛ ꯌꯦꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯈꯨꯖꯥꯟꯅ ꯇꯧꯔꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯈꯪꯗꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯈꯨꯖꯥꯟ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯏꯟꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯊꯝꯕ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯕꯨ ꯇꯨꯝꯅꯕ ꯃꯩ ꯆꯥꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯣ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯍꯟꯗꯨꯅ ꯌꯨꯝ ꯃꯊꯪ ꯃꯩ ꯆꯥꯛꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ 10 ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ